aduga machine amasina angang sina payani habdi loading gi damak khaktani mana pai duse nung loading toba lebak loading toba khaktani mayam mana pai duse full training ni mangonda ngasi aina pi dose Hello, Chinina mayam. Ngasisu Chinina gi mafamda anobu topic pudun lakseri. Ngasi gi topic sina ko mayam. Nimi mayam. Machine amada thau loibagi thau handula le ko mayam. Aduga sigi Honda gi machine se magi operator leite mayam. Magi operator leite panina ai oina sigi machine se thawani. Aduga aina thawba machine na JCB excavator sina ai angang thawlani. Abdi full training oina tawbirani aigi angang da yengse ngasi numit chupna aigi angang da pura full training ni pidoise ado ma sigi training sida kayamuk hajana thoba haibra haita bai do miamna punna video sida yengmina se ngasi nongalam da gi views ni mayam yam phaje usik na chingda kyau laina khong na le aduga nongalam da gi thaba kholam da da machine khuding da thau hapi mayam asida thau lore haina machine amana thau haptun lego mayam se Honda machine ne rock brake pandun le sigi Honda machine da operator leitre aduna sigi machine se aino ina ngase pa numit chup na pa ne aduga machine amasina angang sina pa ne habdi loading gi damak khaktani mana pai duse nung loading toba lebak loading toba khaktani mayam mana pai duse full training ni mangonda ngase aina pi dose aduga yengmina se mayam thau halise thawali thau full hoy gaba ala lakti ba engine tingang duna start na le ko mayam JCB excavator ni mayam aduga Shaktiman ahum di lakre mayam Shaktiman ahum lakre aduga labor na aina ngang size to bunung sing se mayam labor na loina lo to buni Shaktiman da ngasi se sigi nung acho basi mayam aina kap to me ba kap lo kanda amuka angang sina loading to me ko mayam se Honda gi cable ni mayam thau full ni ko mayam halise full ni thau halise pungtet makhai tare hojik se nonglam de gi thabak ni ba torise aduna magi ki hapam sida lere accelerator light AC asida loi lere aduga magi power aduga walk habdi rock breaker bucket travel gi speed low loina idea low sida loina setting to jai ko mayam aduga phone charger gi AC gi loina phajana hapre aduga maning da so ai khude ama ya anduna le ko mayam asida AC box ni ko mayam leise yam chaun AC box haptuna le ke aduga tools pana thamninga box ama le ya angangba AC box ni mayam asina low high to ningai aduga magi asina liver ni mayam ko liver ani ni yam soft oil hoi soft fudi ekogi JCB machine se asine hena soft oil ko mayam aduga sigi magi marching liver ni tu magi lock handle how's mayam sige tabak se
ꯍꯧꯖꯤꯛ ꯃꯌꯥꯝ JCB excavator ꯑꯩꯒꯤ ꯑꯉꯥꯡꯅ ꯊꯧꯕꯅꯤ ꯍꯧꯖꯤꯛ ꯃꯥ ꯌꯥꯝ ꯀꯟꯅ ꯂꯣꯗꯤꯡ ꯇꯧꯏ ꯃꯌꯥꯝ ꯐꯨꯜ ꯇ꯭ꯔꯦꯅꯤꯡꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯅ ꯃꯉꯣꯟꯗ ꯇꯧꯍꯟꯗꯣꯏꯁꯦ (407) ꯑꯃ ꯂꯥꯛꯄꯒꯤꯅꯦꯕ ꯃꯥꯅ ꯒꯥꯔꯤ ꯂꯣꯗꯤꯡ ꯇꯧꯔꯤꯁꯦ ꯂꯩꯆꯥꯛꯄꯨ ꯑꯣꯏꯌꯣ ꯅꯨꯡꯕꯨ ꯑꯣꯏꯌꯣ ꯃꯥꯅ ꯑꯗꯨꯝ ꯂꯣꯗꯤꯡ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯅꯤ dumper loading niko mayam angang na tawise haibudi yam haire adabu wali base magi idea khaktani ba mana wali se sehi amamuk full training puri piredi success hoigrani haibudi mayam haire ado khadi wali ka thugodabni thudi tappi tap na dum haijeni je obviously mayam video se matang asida loisalage pung mari makhai tare mayam mathamuk nungai be topic mu thajarge mayam handak mark se mayam ai thabak se chitman bagisu aduga manipur da irang yam kana thokpigi ko mayam angang ani leitrabagi ai video gumba facebook ta so paw yam tabagi ko mayam wakhal se yam nungai dreba aduna ai thabak se chinbagi aduga angang ani gi khallaga su nungai taba khallaga ai video se kaya thatabani ko mayam aduna mayam irang se athuba matamda manipur sida shanti hanjanba ojachuno aduna mayam video se matang sida loisalage mathang muk nungai be topic muk thachage ngasigidi bye bye